Manipuri Wari Pambi Senelna Tabi Pumnamakpu Taramna Uksari Ngasi amuk anauba Pungawari amamuk miyam da kudol tamjari Pungawari asigi mamingna Mantri Masaga Ningthau Masaga Mahi Tamba Pungawari asi amuk taminarasi Ningthau Masa amaga Mantri Masa amaga Mahi Tamba chatli Makoina sum lakpada lambi ani longbo mafam amada asauba khongnang pambi ama haurami mafam aduda makoina tulsi pambi ani tharami amana mantri masagini amana ningthau masagini makoi ani na tulsi ani ado makoige awa anana singba khangnanaba khudam oina tharami tulsi asina mana kuitharabadi kuithariba tulsi pambi adugi mapudo mantri masa natraga ningthau masa do khudong thiba awa ana nangle khangna si hairaga makoi animak chatnakre nongchup thangba lambi aduda Zubras to asum lakpana numit ta khiduna yum amada changlakle yum aduda changlakpadadi mi amata thengnadre aduga laibak adugi konung manungdasu mi amata laite konunggi manakta kyam lai pambi ama haurami kyam lai pambi adugi matonda yongnaw ama zolina punduna lai aduga kyam lai pambi adugi makhongda pukri ani khak lerami pukri amana thamna thambal haurami pukri amana sangom anubagi isingna thalli Zubrasna u mathaktagi yongnawado lautharuraga thamna thambal hauba pukri aduda puthaduna mamit mamai tahanbada masak matau fajarabi raj kainya ama ole mado ubada ningthau macha duna ngakladuna hanglami ibema tauriba thaudo sibu karino raj kainya na hairami ibungo laibak asigi mi pumnamak hingsabina loina maksa khrabani aidangdi magi sak thongnana bakhakduna thambire pukri asida suplupada mi hekta oli aduga sangom anubagi pukri asida heklupada yong hekta oli aduga u maton asida yolina punduna thamlibasini asumna wari taure ningthau masana wari setaraga fare horen hingsabi do laklaga mi olhanba matamda kappu haina insille karigi kaplibano hanglaga ibendi koina satpanina siba naba tamba ngamde karigumba iben bokna hek sidoklo adu oirabadi aidi uthakta adum kangduna sijaba tare aduna ibengi asengba saktamdo aingonda su khangan biro haina kanna taksilu haina takpiraga sangom anubagi pukrida amuk lupsinbada hanagi yongdo onduna utonda punsinduna thamkhraga ningthau masado lotuna laikhre ngaihak lairaba matungda hingsabi do ngangduna pairaklaga yong ado putharaklaga mi onanaba pukrida lupsinduna kainya ole hingsabi aduna misha saningi minamna mi hairakpada kainya na hairai iben mi kana amata laite iben sage hairaga aibusu chathokpiro iben laitraga itomta laihobase yamna nungaitre yamna nungsina kappadagi hingsabina hairai isubudi charoi charoi karigi chagadoribano charoi charoi nangbudi madu faubada yamna kaple maduda hingsabina karigi aduk nungaitana kaplibano hangbada kainana hairai iben nangdi koina satpa maramna karigumba lambi lamkhangda sibana bathoklabadi nasu aidi utonda adum kangsinduna siba tare aduna ibengi asengba nasagado aibusu khara khanganbiu maduda hingsabina siroi siroi ibendi mina hatpa ngamaza nate iben sigadaba haibabu se adagi zubi pambi matonda yaleba lirung asina hekteklaba aduga tumba ama leibase hekkairaba adu oirabadi iben sirabani haibase khangu aduna iben bu kaidongaidasu kananasu sihanba ngamloi aduna mase kanadasu takhokloidabani haiduna sinaraga kainya adubu yong amuk olhanduna utonda thanamlaga amuk paikhre hingsabi aduna satkrabada ningthau masado prap kakhatuna utondagi yongnaw adubu lautharure hairaga mi onba pukrida sup lupsinduna kainya amuk olhalle wari pumnamak tamduna hingsabi sigadaba thabakto paikhatle khudakta satuna zubi pambi matonda lotuna thamliba lirung tenado lauthaduna
ꯊꯨꯗꯦꯛꯀꯦ ꯇꯧꯔꯤꯉꯩꯗ ꯍꯤꯡꯆꯥꯕꯤꯗꯣ ꯇꯨꯖꯨꯡ ꯃꯥꯟꯖꯨꯡꯅ ꯇꯧꯗꯨꯅ ꯍꯦꯛ ꯄꯥꯏꯔꯛꯏ꯫ ꯂꯤꯔꯨꯡ ꯑꯗꯣ ꯃꯀꯨꯗ ꯊꯣꯡꯗꯨꯅ ꯅꯤꯡꯊꯧ ꯃꯆꯥꯅ ꯍꯦꯛ ꯊꯨꯗꯦꯛꯏ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯣ ꯃꯈ꯭ꯋꯥꯡ ꯇꯦꯛꯇꯨꯅ ꯊꯔꯣ ꯊꯔꯣ ꯑꯣꯜꯂꯛꯏ꯫ ꯇꯨꯝꯕꯥ ꯑꯃꯨꯛ ꯂꯧꯊꯗꯨꯅ ꯂꯩꯃꯥꯏꯗ ꯕꯣꯞ ꯂꯥꯎꯅ ꯊꯥꯗꯗꯨꯅ ꯊꯨꯒꯥꯏꯕꯗ ꯍꯤꯡꯆꯥꯕꯤ ꯑꯗꯣ ꯃꯀꯣꯛ ꯀꯥꯏꯗꯨꯅ ꯁꯤꯔꯦ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯣ ꯁꯤꯔꯕꯗ ꯅꯤꯡꯊꯧ ꯃꯆꯥꯒ ꯀꯩꯅ꯭ꯌꯥ ꯑꯗꯨꯒ ꯈꯟꯅꯗꯨꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯗꯒꯤ ꯁꯅꯥꯕꯨꯟ ꯑꯃꯒ ꯄꯨꯟ ꯑꯃꯒꯗ ꯏꯁꯤꯡ ꯈꯔ ꯈꯔ ꯁꯣꯛꯂꯛꯇꯨꯅ ꯄꯨꯔꯛꯂꯒ ꯉꯁꯥꯏꯒꯤ ꯂꯝꯕꯤ ꯑꯅꯤ ꯂꯣꯡꯕ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗ ꯊꯥꯔꯝꯕ ꯃꯟꯇ꯭ꯔꯤ ꯃꯆꯥꯒꯤ ꯇꯨꯜꯁꯤ ꯑꯗꯣ ꯌꯦꯡꯕꯗ ꯈꯔ ꯈꯨꯏꯊꯔꯞ ꯂꯩꯔꯝꯗꯨꯅ ꯃꯇꯥꯎꯗꯣ ꯀꯔꯤ ꯇꯧꯔꯕ ꯖꯥꯠꯅꯣ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯈꯣꯡꯒꯨꯜ ꯂꯤꯔꯛꯂꯦ꯫ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯃꯇꯥꯎꯅ ꯅꯣꯡꯄꯣꯛꯂꯝꯗ ꯑꯁꯨꯝ ꯆꯠꯂꯛꯄꯗ ꯍꯨꯔꯥꯟꯕ ꯑꯅꯤꯅ ꯀꯥꯝꯗꯨꯍꯥ ꯑꯃ ꯃꯨꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯣ ꯎꯕꯗ ꯈꯥꯝꯗꯣꯛꯇꯨꯅ ꯍꯥꯏꯔꯦ, ꯃꯔꯨꯞ ꯃꯍꯥꯁꯣꯏ ꯑꯅꯤ, ꯃꯗꯨꯒꯤꯗꯃꯛꯇ ꯅꯈꯣꯏ ꯑꯅꯤ ꯈꯟꯅꯕꯁꯦ ꯌꯥꯝꯅ ꯋꯥꯅꯔꯅꯤ꯫ ꯑꯗꯨꯅ ꯅꯈꯣꯏ ꯑꯅꯤꯃꯛ ꯃꯨꯟꯅꯔꯤꯕꯗꯣ ꯇꯣꯛꯂꯨ꯫ ꯑꯩꯅ ꯄꯣꯠ ꯑꯗꯣ ꯅꯈꯣꯏꯗ ꯍꯨꯜꯂꯛꯄꯗ ꯃꯗꯣ ꯑꯉꯝꯕ ꯁꯛꯇꯤ ꯄꯨꯊꯣꯛꯇꯨꯅ ꯂꯥꯛꯅꯧ꯫ ꯑꯉꯝꯕꯅ ꯂꯥꯛꯄ, ꯉꯝꯗꯕꯅ ꯇꯣꯛꯂꯁꯅꯨ꯫ ꯃꯁꯤꯗ ꯌꯥꯔꯗꯨꯅ ꯃꯟꯇ꯭ꯔꯤ ꯃꯆꯥꯅ ꯀꯥꯝꯗꯨꯍꯥ ꯂꯪꯒꯗꯕꯒꯤ ꯊꯧꯔꯥꯡ ꯇꯧꯔꯦ꯫ ꯉꯁꯥꯏꯒꯤ ꯀꯥꯝꯗꯨꯍꯥꯗꯨꯒꯤ ꯃꯍꯨꯠꯇ ꯂꯩꯇꯨꯝ ꯑꯃ ꯍꯨꯟꯈꯤꯕꯗ ꯍꯨꯔꯥꯟꯕ ꯑꯅꯤ ꯑꯗꯣ ꯃꯍꯩ ꯃꯍꯩ ꯀꯟꯅ ꯆꯦꯟꯁꯤꯟꯅꯗꯨꯅ ꯂꯥꯛꯅꯒꯗꯕꯒꯤ ꯀꯟꯅ ꯍꯣꯠꯅꯔꯤꯉꯩꯗ ꯃꯟꯇ꯭ꯔꯤ ꯃꯆꯥꯅ ꯀꯥꯝꯗꯨꯍꯥ ꯍꯥꯏꯕ ꯊꯣꯛꯍꯟꯅꯤꯡꯕꯗ ꯊꯣꯛꯍꯟꯕ ꯌꯥꯕ ꯌꯥꯏꯑꯣꯏꯕ ꯈꯨꯖꯥꯏꯗꯣ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯗꯦꯁ ꯑꯗꯨꯒꯤ ꯔꯥꯖ ꯀꯩꯅ꯭ꯌꯥ ꯑꯃꯒꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥꯔꯤ ꯑꯃ ꯁꯦꯡꯅ ꯇꯥꯔꯦ꯫ ꯋꯥꯔꯤꯗꯤ ꯔꯥꯖ ꯀꯩꯅ꯭ꯌꯥ ꯑꯗꯨꯅ ꯑꯄꯥꯝꯕ ꯄꯣꯠ ꯄꯤꯌꯨ ꯍꯥꯏꯕ ꯃꯈꯩ ꯄꯤꯕ ꯉꯝꯕ ꯅꯨꯄꯥ ꯑꯗꯨꯗ ꯀꯩꯅ꯭ꯌꯥ ꯑꯁꯤ ꯂꯩꯒꯅꯤ ꯑꯁꯤꯅꯤ꯫ ꯃꯗꯣ ꯇꯥꯕꯗ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯨꯅ ꯃꯔꯥꯏꯕꯛ ꯌꯦꯡꯂꯒꯦ ꯈꯟꯗꯨꯅ ꯀꯣꯅꯨꯡꯗ ꯆꯪꯂꯛꯇꯨꯅ ꯔꯥꯖ ꯀꯩꯅ꯭ꯌꯥ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯑꯄꯥꯝꯕ ꯄꯣꯠ ꯄꯤꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯖꯒꯦ ꯍꯥꯏꯕꯗ ꯌꯥꯔꯦ꯫ ꯑꯍꯥꯟꯕꯗ ꯁꯅꯥꯒꯤ ꯂꯩꯍꯥꯎ 3 ꯄꯤꯌꯨ ꯍꯥꯏꯕꯗ ꯃꯗꯣ ꯄꯤꯔꯦ꯫ ꯑꯁꯨꯝ ꯇꯧꯅ ꯅꯨꯃꯤꯠ 4ꯅꯤ ꯁꯨꯖꯤꯜꯂꯛꯂꯦ꯫ ꯅꯣꯡꯃꯇ ꯉꯥꯏꯔꯦ ꯃꯟꯇ꯭ꯔꯤ ꯃꯆꯥꯒꯤ ꯆꯥꯡꯌꯦꯡꯗꯣ ꯂꯣꯏꯒꯗꯕ꯫ ꯑꯗꯨꯅ ꯔꯥꯖ ꯀꯩꯅ꯭ꯌꯥ ꯑꯗꯨꯅ ꯃꯍꯥꯛ ꯍꯩꯁꯤꯡꯕ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯁꯤꯗ ꯁꯣꯏꯗꯅ ꯂꯩꯕ ꯇꯥꯔꯦ ꯈꯜꯂꯗꯨꯅ ꯃꯅꯥꯏ ꯈꯔ ꯊꯥꯔꯒ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯨꯕꯨ ꯏꯔꯨꯖꯃꯤꯟꯅꯔꯨꯁꯤ, ꯆꯦꯡꯍꯤ ꯁꯪꯕꯥꯜ ꯂꯥꯡꯃꯤꯟꯅꯔꯨꯁꯤ ꯍꯥꯏꯗꯨꯅ ꯍꯧꯍꯜꯂꯨꯔꯦ꯫ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯨꯁꯨ ꯍꯔꯥꯎꯔꯗꯨꯅ ꯂꯥꯛꯂꯦ꯫ ꯔꯥꯖ ꯀꯩꯅ꯭ꯌꯥ ꯑꯗꯨꯒ ꯏꯔꯨꯖꯃꯤꯟꯅꯔꯦ꯫ ꯁꯣꯝꯗ ꯏꯔꯨꯖꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯟꯇ꯭ꯔꯤ ꯃꯆꯥꯒꯤ ꯊꯣꯛꯎ ꯍꯥꯏꯕꯗ ꯊꯣꯛꯍꯟꯕ ꯌꯥꯕ ꯀꯥꯝꯗꯨꯍꯥ ꯍꯨꯗꯨꯅ ꯄꯨꯔꯛꯂꯒ ꯔꯥꯖ ꯀꯩꯅ꯭ꯌꯥꯒꯤ ꯃꯐꯝꯗ ꯁꯤꯟꯅꯔꯔꯦ꯫ ꯅꯣꯡ ꯉꯥꯜꯂꯕꯗ ꯔꯥꯖ ꯀꯩꯅ꯭ꯌꯥꯅ ꯁꯅꯥꯒꯤ ꯂꯩꯍꯥꯎ 3ꯗꯪꯒ ꯄꯤꯕꯤꯌꯨ ꯍꯥꯏꯔꯛꯄꯗꯗꯤ ꯃꯟꯇ꯭ꯔꯤ ꯃꯆꯥꯗꯣ ꯀꯥꯝꯗꯨꯍꯥ ꯊꯤꯕ ꯈꯪꯗꯕꯗꯒꯤ ꯁꯅꯥꯒꯤ ꯂꯩꯍꯥꯎ ꯑꯗꯣ ꯄꯤꯕ ꯉꯝꯗ꯭ꯔꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯃꯟꯇ꯭ꯔꯤ ꯃꯆꯥꯗꯣ ꯃꯔꯨ ꯀꯣꯛꯂꯦ꯫ ꯅꯨꯃꯤꯠ 4ꯅꯤꯔꯣꯝ ꯔꯥꯖ ꯀꯩꯅ꯭ꯌꯥꯅ ꯑꯄꯥꯝꯕ ꯄꯤꯕ ꯉꯝꯂꯝꯃꯤ ꯍꯥꯏꯗꯨꯅ ꯏꯔꯨꯖꯅꯕ ꯏꯁꯤꯡꯒꯤꯗꯃꯛ ꯍꯣꯟꯕ ꯃꯤꯅꯥꯏ ꯑꯣꯏꯗꯨꯅ ꯂꯩꯔꯦ꯫ ꯑꯇꯩ ꯄꯨꯝꯅꯃꯛꯇꯤ ꯈꯣꯡ ꯍꯥꯝꯅꯕꯒꯤ ꯏꯁꯤꯡ ꯍꯣꯟꯕ ꯃꯤꯅꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯅꯨꯃꯤꯠ 4ꯅꯤꯗꯪ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕ ꯄꯣꯠ ꯄꯤꯈꯤ ꯍꯥꯏꯗꯨꯅ ꯏꯁꯤꯡ ꯍꯣꯟꯅꯅꯕ ꯃꯤꯅꯥꯏ ꯑꯣꯏꯅ ꯊꯝꯕꯤꯔꯦ꯫ ꯃꯇꯝ ꯑꯁꯤꯗ ꯅꯤꯡꯊꯧ ꯃꯆꯥꯗꯣ ꯆꯪꯂꯛꯇꯨꯅ ꯀꯣꯅꯨꯡꯒꯤ ꯊꯣꯡꯒꯥꯟꯗ ꯂꯦꯞꯇꯨꯅ ꯁꯨꯝ ꯌꯦꯡꯕꯗ ꯃꯟꯇ꯭ꯔꯤ ꯃꯆꯥꯗꯣ ꯃꯔꯨ ꯀꯣꯛꯂꯒ ꯏꯁꯤꯡ ꯍꯣꯜꯂꯝꯕꯗꯣ ꯊꯦꯡꯅꯔꯦ꯫ ꯃꯥꯅ ꯍꯥꯏꯔꯛꯏ, ꯃꯍꯥꯁꯣꯏ, ꯅꯪꯒꯤ ꯏꯁꯤꯡꯒ ꯑꯩꯒꯤ ꯏꯁꯤꯡꯒ ꯂꯨꯕ ꯇꯥꯟꯅꯁꯤ ꯍꯥꯏꯔꯨꯕꯗ ꯃꯤꯅꯥꯏ ꯃꯌꯥꯝꯗꯨꯅ ꯌꯥꯝꯅ ꯁꯥꯎꯔꯦ꯫ ꯃꯈꯣꯏꯒꯤꯅ ꯍꯦꯜꯂꯤ ꯍꯦꯜꯂꯤ ꯍꯥꯏꯔꯦ꯫ ꯑꯃꯨꯛ ꯏꯁꯤꯡ ꯍꯣꯟꯕ ꯂꯥꯛꯄꯗꯁꯨ ꯍꯥꯏꯔꯦ, ꯃꯍꯥꯁꯣꯏ, ꯅꯈꯣꯏꯒꯤ ꯏꯁꯤꯡꯒ ꯑꯩꯒꯤ ꯏꯁꯤꯡꯒ ꯂꯨꯕ ꯇꯥꯟꯅꯁꯤ, ꯃꯌꯥꯝꯗꯣ ꯇꯥꯟꯅꯁꯤ ꯍꯥꯏꯔꯦ꯫ ꯃꯗꯨꯗ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯅ ꯆꯩ ꯃꯇꯦꯛ ꯑꯃ ꯃꯥꯒꯤ ꯌꯣꯡ ꯑꯣꯟꯕ ꯏꯁꯤꯡ ꯑꯗꯨꯗ ꯂꯨꯞꯁꯤꯜꯂꯦ꯫ ꯆꯩꯗꯣ ꯃꯅꯥꯏꯁꯤꯡꯒꯤ ꯄꯨꯟꯗꯨꯗ ꯑꯃꯨꯛ ꯂꯨꯞꯁꯤꯟꯗꯨꯅ ꯊꯥꯗꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯅꯥꯏ ꯑꯗꯣ ꯆꯠꯈ꯭ꯔꯦ꯫ ꯌꯣꯡ ꯑꯣꯟꯕ ꯏꯁꯤꯡ ꯑꯗꯨꯒ ꯁꯝꯅꯈ꯭ꯔꯕꯅꯤꯅ ꯍꯣꯔꯦꯟ ꯔꯥꯖ ꯀꯩꯅ꯭ꯌꯥꯅ ꯈꯣꯡ ꯍꯥꯝꯕ ꯏꯔꯨꯖꯕꯗ ꯁꯣꯏꯗꯅ ꯌꯣꯡ ꯑꯣꯜꯂꯒꯅꯤ ꯈꯜꯂꯗꯨꯅ ꯍꯔꯥꯎꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯔꯥꯖ ꯀꯩꯅ꯭ꯌꯥꯗꯣ ꯌꯣꯡ ꯑꯣꯜꯂꯦ ꯍꯥꯏꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯄꯨꯝꯂꯥꯡ ꯂꯥꯡꯉꯤ꯫ ꯃꯤ ꯈꯔꯅ ꯄꯦꯠꯂꯤꯗ ꯁꯣꯟꯅꯩ, ꯈꯔꯅ ꯑꯣꯟꯊꯣꯛꯄꯅꯤ ꯁꯣꯟꯅꯩ꯫ ꯇꯁꯦꯡꯅꯃꯛ ꯌꯣꯡ ꯑꯣꯟꯗꯨꯅ ꯂꯩꯔꯦ꯫ ꯃꯗꯨꯗ ꯃꯄꯥ ꯅꯤꯡꯊꯧꯅ ꯃꯤꯌꯥꯝꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ, ꯀꯅꯥꯒꯨꯝꯕ ꯑꯍꯩꯕꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤꯅ ꯌꯣꯡ ꯑꯣꯜꯂꯤꯕꯁꯦ ꯐꯍꯟꯗꯨꯅ ꯃꯤ ꯑꯃꯨꯛ ꯑꯣꯜꯍꯟꯕ ꯉꯝꯕ ꯅꯨꯄꯥ ꯑꯗꯨꯗ ꯏꯆꯥ ꯑꯁꯦ ꯗꯥꯟ ꯀꯠꯀꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯂꯦ꯫ ꯃꯗꯣ ꯇꯥꯕꯗ ꯅꯤꯡꯊꯧ ꯃꯆꯥꯗꯣ ꯀꯣꯅꯨꯡꯗ ꯆꯪꯂꯛꯇꯨꯅ ꯂꯥꯏꯕꯛ ꯌꯦꯡꯒꯦ ꯍꯥꯏꯔꯦ꯫
ꯌꯣꯡ ꯑꯗꯣ ꯃꯌꯥꯝ ꯆꯪꯗꯨꯅ ꯇꯥꯟꯅꯔꯒ ꯐꯥꯔꯒ ꯅꯤꯡꯊꯧ ꯃꯆꯥꯅ ꯄꯨꯔꯛꯄ ꯃꯤ ꯑꯣꯟꯕ ꯏꯁꯤꯡ ꯑꯗꯣ ꯈꯔ ꯃꯁꯥꯗ ꯃꯟꯇ꯭ꯔ ꯁꯣꯟꯗꯨꯅ ꯆꯥꯏꯁꯤꯟꯕꯗ ꯃꯤ ꯑꯃꯨꯛ ꯑꯣꯜꯂꯦ꯫ ꯃꯗꯨꯗ ꯃꯤꯌꯥꯝꯅ ꯍꯔꯥꯎꯅꯔꯦ꯫ ꯔꯥꯖ ꯀꯩꯅ꯭ꯌꯥꯗꯣ ꯍꯟꯗꯛꯇꯤ ꯃꯤ ꯑꯃꯨꯛ ꯑꯣꯜꯂꯦ, ꯃꯤ ꯑꯃꯨꯛ ꯑꯣꯜꯂꯦ ꯍꯥꯏꯗꯨꯅ ꯍꯔꯥꯎꯅꯔꯦ꯫ ꯃꯤ ꯑꯣꯜꯍꯟꯕꯒꯤꯗꯃꯛꯇ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯗ ꯔꯥꯖ ꯀꯩꯅ꯭ꯌꯥꯗꯣ ꯗꯥꯟ ꯀꯠꯇꯨꯅ ꯂꯨꯍꯣꯡꯂꯒꯦ ꯍꯥꯏꯔꯛꯄꯗ ꯅꯤꯡꯊꯧ ꯃꯆꯥꯅ ꯍꯥꯏꯔꯦ, ꯏꯅꯤꯡꯊꯧ, ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯪꯒꯠꯆꯒꯦ ꯌꯥꯕꯤꯌꯨ꯫ ꯃꯗꯨꯗ ꯅꯤꯡꯊꯧꯅ ꯀꯔꯤꯅꯣ ꯍꯪꯂꯛꯏ꯫ ꯅꯤꯡꯊꯧ ꯃꯆꯥꯅ, ꯏꯅꯤꯡꯊꯧ, ꯅꯆꯥꯅꯨꯄꯤ ꯔꯥꯖ ꯀꯩꯅ꯭ꯌꯥꯁꯦ ꯃꯔꯨ ꯀꯣꯛꯄ ꯏꯁꯤꯡ ꯍꯣꯟꯕ ꯑꯁꯤꯗ ꯄꯤꯕꯤꯌꯨ ꯍꯥꯏꯖꯔꯦ꯫ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯨꯅ ꯃꯔꯨꯞꯇꯣ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯅꯤ ꯈꯪꯂꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯔꯦ꯫ ꯑꯗꯨꯒ ꯅꯤꯡꯊꯧꯅ ꯐꯔꯦ ꯅꯪꯅꯕꯨ ꯌꯥꯔꯕꯗꯤ ꯍꯥꯏꯗꯨꯅ ꯔꯥꯖ ꯀꯩꯅ꯭ꯌꯥꯗꯣ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯃꯔꯨ ꯀꯣꯛꯄ ꯑꯗꯨꯗ ꯂꯨꯍꯣꯡꯗꯨꯅ ꯄꯤꯕꯤꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯃꯗꯤ ꯅꯤꯡꯊꯧ ꯃꯆꯥ ꯃꯔꯨꯞ ꯑꯅꯤꯗꯣ ꯔꯥꯖ ꯀꯩꯅ꯭ꯌꯥ ꯑꯃꯃꯝ ꯐꯪꯗꯨꯅ ꯃꯔꯩꯕꯥꯛꯇ ꯍꯜꯂꯛꯇꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ꯫